Image PAODAM yang tabiri basungbu yumnam Anuradha Devi nay kono nakrum jari. Housing maroi bapauda. Rajdi Peses habisida nimit tara mangani satharakiba workshop ke demonstration cum performance classes ke thorom ngase Manipur ke governor Anisha weekend hodokre. Harauthel amadi Kobasa village anege lonaba ko ke khulda nongmai kanarabage thaudokta ko ke military chingnaba mioi ani shire. Mathematical and statistical method for economic analysis sahiba hiramda chayol ama sathakadaba faculty development program asidege hodokre. Loinana Brigadier Ningombam Hemchandra Butaramna okre. House Pausanuna Bizari. Rajdi Peses habisida maitel lining sana mahijam satpasenge pokpa luhongba siba sinasingba thorom kya ke matangda numit taramangani chamna satrapa workshop ke demonstration cum performance classes ngase Manipur ke governor Anisha weekend hodokre. Learning to sana mahi temple board amadi Manipur Cultural University anina khosam naraga sinkiba thorom adu first MR battalion ke campus daleba learning to sana mahi sanglen da pangthokki bani. Ngasigi Tharamada Sanamahi Temple Board ke Vice President Vidyapati Senzam Manipur University of Culture ke Vice Chancellor Professor P. Kunendrosu Saruyaki. Tharamasi Yaunana Bugidamakta Governor Sanamahi Temple Yeropada Amaiba Amaibi Kya Yana Pena Thokal Totuna Harautayamna Okay Amadi Kabui Loishange Kangbuna God of Honor PK. Tungda Ima Lemiren Sidabi Amadi Lining to Sanamahida Kurumjaraba Tungda Senglaba Pukrige Maikerumda Upam Bithaki. Taram Sida Governor Bo Kabui Kangna Maiba Jingduna Maiputopas 1K Ngasigi Tarangi Manim Channa Chatagadoriba workshop Asige resource person Singda certification Suyan Toki. Namida Warangi Matunda Pangtokpa Maira Togalgi Taramda Su Governor Saruyaki. Taramda the Wangal Latuna Manipurgi Top Topa Amadi Pazakraba culture, religion, Amadi tradition, Lajari Visida Mahanayana Saktoksai, Azagumba culture, Atopamapam Amatada, Tenaratri Haina, Governor Pundoki. दुख को जल्दी से जल्दी हम उनको दुख से दूर करें और उन्हें जिस जिंदगी जी रहे थे उन्हें उनके जीवन में नई खुशहाली आए आनंद आए और फिर से उनकी नई जीवन शुरुआत हो यही मेरी माँ सदामयी माँ भगवान से प्रार्थना है कि इस बार सबको शक्ति दे और सब में एक सद्भावना हो जिन्हीं शब्दों के साथ आप सबको मैं प्रणाम करती हूँ थगजरी Ngarang Nomaizan Numitai Infal Yapoka Nangnaba Mapamda unidentified flying object UFO pipe Ubaga Marilena Nangasi Indian Air Force ke Rafale fighter aircraft ani Hasimala dake Paiduna Infal Airport ke Akoiba Mapam Singda Yang Sularaba Matung Ngarang Pada Kiba UFO Aduga Marilena Bakarigama Amata Pangbangam Dabadake Rafale fighter Sangadu Makoigi Airways da Hankre Hairi. The Minister and Videnangasi Lampel Pata Water Body Sangana Bagidamata Risk Dragging Limited Napai Kaliba Tabak Sing Yang Sing Kray Ngasi Yang Sing Kongsad Aduda Govindas Konthausam Awangbo Nimai Dr. Sapam Ranjan Thaunausam Basanta Kumar Amasung Kasim Basum Nachingba Cabinet Minister Singh Amadi Thongam Santi SKB Kongbanta Bump Ibomcha Loinana Water Resource Ke Official Singsu Saruyaki. Kangsup Chingi Karamp Waifega Naganaleba Harautel Amadi Kobasa Village Anigi Lonaba Kuki Kul Amada Kulangapa Kuki Military Chingnaba Singa Sakangdaba Singa Kut Tongnabada Kuki Military Chingnaba Mio Anile Kidre Pawe source Asna Makatana Haidibada
थौदोक असी ngasi ayo pung 12 khara helapada sakang daba sengka aduga kuki military chingnaba kuki khul ngakpa seng aduga kuthongna khibani थौदोक अदुदा लेखिद्रबा कुकी मिलिटेनी चिंगनबा मियोई अनि अदुदी खुनखो विलेज दगे हैंडमिलैंड वाईफाई अपोकपा लुंटिलैंड वाईफाई अमदी थंगमिललोंट हांगसिंग का अपोकपा लुंखोंगाम हांगसिंग ने हाइरी नागालमरमदा थौदोक असगे मतंगदा कमिटी ऑन ट्राइबल यूनिटी कोटुना इमरजेंसी मिफांबा अमा कांगुइदा पांगथोखरे मिफामददा कांगपोकवी डिस्ट्रिक्ट खुदक्तगे सटडाउन तौरगनी हाइना लाउथोखरे कोटुगी सेरोल अमना हारिबदि ngasi ayok harautel amati कांगपोकवी डिस्ट्रिक्ट की कोबाचा खुलदा मैटेलालोब सिंगा कुकी जोगी मियोसिंगा नोमै कामनाखिबा अदुदा कुकी जो सिविलियन अनि लेखिदबगी थवंगबु यानिंगदब फोंदोक्तुना अतुबदा मिफम कौदुना डिस्ट्रिक्ट असिदा सटडाउन लाउथोकपनी सटडाउन असे प्रेस इमरजेंसी सर्विस अमदे कोटु यूनिट सिंग दे कौंसल हाइरी थौदो असगे मतंगदा यूनियन होम मिनिस्टर दा हाइजबग लोइना मखाताना स्टेट लेंगा के मखादा लेबदा सेब ओइद्रे हाबा वफम क्या चिरन छदा पल्ले मणिपुर लेंगा के डायरेक्टरेट ऑफ यूनिवर्सिटी एंड हायर एजुकेशन के संतंग मखादा थवन कॉलेज थवन सिंधना मैथमेटिकल एंड स्टैटिस्टिकल मैटर्स फॉर इकोनॉमी एनालिसिस हाइबा हिरमदा चयोल अमा सटगदबा फैकल्टी डेवलपमेंट प्रोग्राम बा मांग असिदगे होदोक्रे थवन कॉलेज के कॉन्फ्रेंस हॉल दा पांगतोकेबा फैकल्टी डेवलपमेंट प्रोग्राम बा अदुदा थवन कॉलेज के प्रिंसिपल प्रोफेसर एम बिना देबिना अतोइबा मिटुगलेन कॉलेज असिगे ज्योग्राफी डिपार्टमेंट के हेड ओइरिबा इका के कोऑर्डिनेटर प्रोफेसर के आइजुगिन रोज सिंगाना थरोमपो अमदी मणिपुर यूनिवर्सिटी की स्कूल ऑफ सोशल साइंसेस के डीन ओइरंबा इका के फॉर्मर डायरेक्टर प्रोफेसर ई बिजय कुमार सिंगाना अखनबा मिटोंगलन सिंग ओइना सरुयाखे अतोइबा मिटोंगलंगे वारोलदा प्रोफेसर एम बिना देबिना हाई ngasidige hauduna chayol masatagadaba faculty development program asida sarugyaripa oza singna mahiroi sing loinaba amadi guide tawbada asuki matek kanaba pikne haibagi thajabalai haike panbayai faculty development program asida government amadi government aided college kungi oja kuntraromna sarugyari as well as management pedagogy. By participating, you will equip yourself with the knowledge and tools necessary to drive educational excellence and empower students for success in the rapidly evolving world. Taramapulak Suba Ziri News Network JNN ge Mapokumon Tharam Amade Maifana Putokpa Mikap Tholaksi Haiba short film ama release tawagi Thauram ngasi Ziri News Network Committee na Sinduna Kasar Assam ge Rongpur Part 2 Serangkolda Leiba Harimande Mandop Tapang Thokre Hairi Ayuki Thauramda Ziri News Network Committee J and CC ge Zanan Body Mipam Pangthokiba Aduda Seram Herajit Singh Jansen Gonmai Rongmai as Nilima Devi Amadi K.H. Rohit Singh, President, Vice President, General Secretary Amadi Finance Secretary Oina Khanki, Aduga Chief Advisor Oina K. Sarikumar Singh Bukhanki. Matung Thoram Aduda Manipuri Language Advisory Board Saite Academic New Delhi Member Dr. K.N. Chan, Ziri News Network JNN Chief Editor Seram Herajit Singh, ex Gram Panchayat ke President Bidurani Singha, Kasar Assam के theatre artist Somor Luwang Maipa के president Thangzam Brojan Singh Amadi District Bar Association Silchar Assam के advocate Panjobam Lokenat na Mathang Sena chief guest president special guest Amadi guest of honor oina saruyaki Tharong के sarukama oina JNN के staff reporter Singbo puning thogatpa oina achamba khudal pot Singh pidana ikai khamnaki Tharomasige Mari Lainana guest ke Wadal Piradana Manipuri Language Advisory Board Saite Academic New Delhi member Dr. K.N. Chan Apondo Kibada Ziri News Network JNN na Manipur Amadi Manipur Mapange Apapata Kudaki Oiba Pok Singh Miamda Piduna Laglibasi Ngasiga Tharaga Jahitara Mapan Suraklay Lamda Masida Press Media Pongmi Gitaudangasi Asuke Matik Chauna Lay Masida Ziri News Network na Miam Gitama Katokleba Ase Aikoi Kaupam Tokte
amadi ZD News Network na maka tarakpadasu tungkoina miangge seba tawba ngamba oirasuno haina mahana phungdoki खबर कागोस्ता सीएगा नमना पावे जसनै मसिदी यामना लाइना अदुगुम्बा पोसोदो अखोई दोम गुदिंगी मी गुदिंगी मियोय गुदिंगी खुद मोबाइल पारबनिना मोबाइल खोदांगा मधुपनमकी पावदम सिंदो ताबा मसुदी तसेना मतमंगदी Grace Curtis Culture and Education and Development Foundation, Grace Curtis Academic Kaksinge, Taratare Suba Foundation, Degi Tharam, Ngasi Skunasake Campus the Yamna Tamna Pangtokre. Tharam the Grace Curtis Academic Kaksinge President M. Iboholna President, Academy Ashige Founder Principal KSI Chawana, Chief Guest, Academy in Charge M. Ronnie Devina, Guest of Honor Oike. Ngasigi Taramatuda Academy Asiki, Kwaidigi Ahal Oidaba Staff Singh Nomaitem Birolata, Salam Chauba, Nomaitem Santibla, Mutum Anita, SIS Sunin Kumada, Achamba Kudol Tamdona Ikai Kunabo Utke, Mairuishing Namakogi Haizabakea, Miam the Utke. Grace Curtis Academy Kaksinge Founder Principal KHI Chauvana, Pongdo Kibada, Manipurgi Kamaikeda, CBA Shigi, Oiba, Mahiluishanka Amatang. Thamning badagi Academy asi lisagani tarukta lingkhat khibani iskuna si hena phaganaba oza sing guardian sing mayam punamagna honamina se haiki Victoria High School da class 10 tamliba mahiroi khetri mayom manimatum sing apukpa khetri Sari Chandra Kaksang Turen Wang Madaleva Asena Electronic Waste Product Amati Drip Kapake Syringe Mari Singna Hydraulic Power Oina Put Wangba Robot Ama Migi Matenka Amati Yaudana Sem Saduna Putokre Ketri Mayum Manimatum Singna Putokiba Robot Adu Ngasi Magi Skunda Puraktuna Skun Sigi Oza Sing Amadi Mahirishing Mamang the Utki Lunala Robot Ase Function Tawagi Maramda Mahirishing Amadi Oza Singna Wahang Pakum Tauke Mani Matumbo Puning Togapo Oina School Authority ke Maiki dege Lupali Singh Amaga Chamanga Sukusinaki. Robot Soto Kiba Aduda Mani Matumna Kaksing Young Robotic Science Club Kumba Ama Semning Bage Apamba Equiki Pomi the Pondoraki Taramasida 42nd State Level Science Exhibition 2023 Talibata November Gitang Taditagi Pawada Ramlal Paul Higher Secondary School Impalda Pangtokibada 3rd position Tarakrabi Surya Ditta Amadi Consolation Prize Panglapa Mahiroi Ahumsu Taramna OK. 3rd position Tarakrabi Surya Ditta State Asibu represent Tauduna Mumbai de Chakani Hairi. Social activities Ama Oiriba RPI Athwalege National Secretary Maheswar Thaunawsamna Delhi University ge registered ngasi complaint letter amathakre. Complaint letter adu Maheswar Thaunawsamgi Delhi Dalaiba Youth Teamna Delhi University da Changlaga register jasine khibani. Complaint letter adu da Manipur ge history da sukthok thoki da Anglo ke war 1917 to 1919 Adu Delhi University ge Master of Arts syllabus da kamaina yauramibano amadi yaugadaribano Ministry of Home Affairs nasu RTI reply da Anglo ke war 1917 to 1919 haibisilate haikibalairabani Distorted history ama kamaina maming lairaba Delhi University ge larikta Tamandoribano maram aduna Tuna syllabus tege Lokopio haiba wapam yauri Masida concern department Haidaga Tuna review meeting ka ama pamlaga pau pidaklage haibige assurance Maheswar Thaunawsam Delhi Youth Team da pirake haina Maheswar Thaunawsam Delhi Team ge member Chan Posamam phungdoragle Yahan Biramino Haibagi, Aduma, no item, discomfort me, I'm the phone took Sarame. Haide is a rice, so it's a good
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯅꯣꯏ ꯃꯃꯥꯡꯗ ꯊꯝꯕꯤꯔꯛꯑꯕꯅꯤꯅ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯄꯔꯦꯇꯤꯡ ꯄ꯭ꯔꯣꯁꯤꯖꯔ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯂꯥꯛꯑꯕꯅꯤꯅ ꯔꯦꯖꯤꯁꯇꯥꯔꯗ ꯂꯥꯛꯑꯕꯅꯤꯅ ꯔꯦꯖꯤꯁꯇꯥꯔꯁꯤꯅ ꯍꯧꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟ HODꯗ ꯄꯤꯔꯅꯤ HODꯅ ꯃꯣꯏꯒꯤ ꯑꯇꯩ ꯁ꯭ꯇꯦꯇꯨꯇꯔꯤ ꯀꯃꯤꯇꯤ ꯑꯗꯨꯗ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯒ ꯑꯗꯨ ꯐꯝꯃꯤꯟꯅꯔꯒ ꯗꯤꯁꯀꯁ ꯇꯧꯔꯒ ꯏꯁꯨꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯐꯖꯅ ꯅꯩꯅꯔꯒ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯗꯣꯔꯛꯑꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯁꯨꯔꯦꯟꯁ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥꯖꯕ ꯊꯝꯖꯔꯤꯁꯤ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯌꯥꯝ ꯔꯤꯄ꯭ꯌꯨꯇꯦड ꯑꯣꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ ꯃꯁꯤꯗꯩꯁꯤꯗ ꯆꯪꯕ ꯁꯦꯂꯦꯕꯁ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯕꯦꯂꯦꯟꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯚꯦꯔꯤꯐꯥꯏड ꯑꯣꯏꯔꯕ ꯂꯥꯏꯔꯤꯛꯀꯨꯝꯕ ꯉꯥꯛꯇ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯃꯤ Lions Club of Moirangna Sindunai Environment Care Program pa amo ina loktapat ke akoibada China taripa plastic sing komdokpagi thorompang tokhrei asige plastic sing komdokpagi thoronga marilena na loktapat lakpa visitors sing da plastic sing hundoktana bagi matangda su wakal tahanki Land marakta lengana thikataraga leidabra miyambo chamanaba pohanbage mahuta tasangna miyamge lanthum ngakpa ngamlore duba leragade miyamda nakhai sengna lauthopiro ngasidagi numit tarenige manungda lengake firepa ama lautho o haina khundrapam assembly constituency ge MLATS location phongdokre Wapamasi handakta Goa da pangthokiba contractor Loksoba National Games ke gymnastic masanada gold amati silver medal panglakraba white on the mamang lekai dege Ruband Sana Shambo taramna opage tharamda phongdokhibane Youth Development Council Sentuna white on the mamang lekai da pangthokiba tharampa aduda lekai ge miamsu sarugya ke Tharongi matangda wangang laduna MLATS location high status da hausak tholiba land ase kanana thon bano kanana warishin purakadage haibadu miyamna nenebiyo hui ngauraka huibu thiyo haibadu kawbiganu land ase thohaliba singe mathakta aikhoina kari khongthang lokhakadage haibadu khanaba matam oire land ase tholakpadage hauraga ngasi phawbada laingangna land ase boloishinaba kari khongthang Paikat Lairabage State Amadi Center da Paliba Lengana Lana Asibul Loishin Bapam Labadi Karigedamangta Tataruke Hana Lana Tolambadoribano Pigliba Angandage Hora Oirabakeana Manipur Satam Kaibiyaroi Haina Tumbasaba Kangdana Lanting Naraba Pauba Lenganadi Manipur Satam Kaibiyaroi Haibagi Wahan Talk Kangdabagam Tauri Maidai Purumna Lanta Asida Loriba Taudang Asi India ge Saktam Kaiba Yaroi Haiba Taudang ne. Purubasina Tauriba Tabaka Asi Dimantan Banate Mayorun dege Leraklaba upon Bagi Saktam Kaiba Yaro Haibane. Pibamasi Europova Paliba Lengana Kangsina Usinadana Leba Liba Tibane. Mahangna Makataraduna Hai Pongna Chataragliba Makoi MLA. Taragi mathakta ngasi pawa karigumba action amata lokadana thamliba karigino status sida lo ani lairabra mahiroi kya maphang khangdana mangkhrabasu ngasi pawa lengangna chenabani haiba khara phagatbanatna kari tawrabage mahiroi singha hatpada chenabani haiba mioi phara pawa karigidamakta asiba haksang lephang khangba ngamdribano Central State Asida Yengleba Miang Karino Lengangna Lanta Asike Matangda Kari Taudang Lokadabage Haibadu Lautopiro Chaman Naba Ani Tokpa Wapam Kea Lengangna Pohongdoktuna Labage Mahuta Miambo Ngapa Ngamgani Ngamloi Nakai Shengna Lautopiro Haike Mairoi Shingna Tungi Punsida Mai Pakpa Mioi Amamampo Oinaba Isa Isage Pandamba Amatamduna Kana Honaba Matautai Haina Handaka Nauna Indian Army da Brigadier ranked promotion to P. Kraba Ningambam Hamchandra Pondokre. Madake Wapamasi Ngasi Tabal District Yaripokta Laiba Ekme Higher Secondary Skuna Sintuna Skuna Asida Pandokiba Brigadier Hamchandra Taramna Opa Amasung Skuna Sige Mairoi Shing Punin Togapage Taram Amada Pondokibani. Ngasigi Taramada Brigadier Hamchandra Amasung Mahaki Luinabi Engineer Sonika Dogra Ekme Higher Secondary School Principal Yunambiran Amasung Award Donor Samjay Sabam Sanjena Atoba Mitunglen Sing Oina Sariyaki. Taramada Brigadier Hamchandrana Mairoi Shingda Counseling Piraduna Mahangna Angang Winning the game Haimasang Tamlapa Amadi Ngasi Brigadier rank Pauba Wairapagi Wari Sing Paudam Laduna High
Mahiroi punsida class 12 haibasingna tungi punsi semhongnaba matam amani maram maduna mahiroi singna ai tungi punsige pide pandamba amamam soitana thamduna lamba aduda maipangna chatpa ngamnaba kanna honagadabani haike. Tharonggi sarukama oina Council of Higher Secondary Education Manipurna Lauba Higher Secondary Examination 2023 da MBA Higher Secondary School gi oina ahanba ani suba amasung ahum suba taraba school topper mahiroi ahum dasu nongpok laurimbamdage samjai sabam sanjoina mahagi laikhidrapa apopi ani gi mingda katpa samjai sabam lala singh amasung sanjai sabam ongbi Nganbi Devi Memorial Cash Award yauna citation ta amadi asamba Kudol Singh tamduna puning thawaki. Like-minded friends of Denver College Commerce 2009 batch ki mangarak suba rally camp ta chatpa oina ngarang like-minded friends of Denver College of Commerce 2009 batch amadi puksen saba donors amadi Sandia Global Manipuri Federation Ghana Africana pangbirakpa mateng punsinaduna wango tera high school ta amadi wango nupa marup rally camp ta jumbo box amadi angang singi chanaba polampa amadi sakom mateng pangkhre haire. Yamna pungning nungsinningai oiba thaudoka ma oinam assembly constituency ge oinam government higher secondary school da hangleba rally camp ta hanba oina kem asida leibi Churasampur thingkangpai maitei leikai dage prokhambam pe ingocha singi machanapi prokhambam dainaga Bisnapur district ke ulau haibi makhongda leiba namoijam jaljet chingage machanapa namoijam yastaljet Singaga rally camp asidangarang lohong kray. Kaina oiribi prokhambam daina jai taramapant megi tangka ahum dege thoke bakang loke irang na lanjanaduna oinam rally camp asida jangjapam lauduna lairakibani. Rally camp asibu chalariba committee ge Thomi Singh nodal officer iskunta asige oza singh amadi staff singh ko oinam khulge pansa singh inmate singh su sarukiyaduna lohongbagi tharompa adu maidegi chanabi amadi dharmagi oiba lining laishon tawduna Mabung Mapangna Yapathosan Piduna, Luhongbagi Thorampa ado pangthoki. Luhongba asibu Yawalakiba Mirshina Rally Camta Pana Award Apa Lehendana Luhongbagi Thoram Pangtolabasu Wakalda Award Pa Amalebum Kale Maramaduna Asigumba Nuaitaba Togdok Ase Toktanaba Imete Singbo Mayumda Hansilhanba Yanaba Simbi Haina Pongdong Naragle. Panbayabadi nakal amaramda Assamda amadi atopa state singda marriage hall thamba adukumna Manipurda so marriage hall thambage tangai phadaba lei kangloki irangka yamna leiba Manipurda so paisa leijatraba singe amadi awaba taraba lanjanaraba singe khalaga marriage hall thambage mathau tarakle kangloki irang karamba matamda loigadabano haiba khangba ngamdre lanjanaraga nomagi aphangba charaga leiriba miyoi singda debakarma lohong Kaihongba Yaropada Lengana Karada Oirabasu Mateng Pangbaki Tangai Padaba Lady. Rally Camp the Lady Basinge Yamna Tamoi Soningai Oribadi Lohongbada Changba Kaina Obisinge Besega item sing Piba Ngamdabaki Oaba Lady. Rally Camp da Matunda Asigumba Lohongba Kea Thorakibasu Yadi. Saye sige megi tangkuni panamadi kumapanda sugunu zero amadi chandom popige lanpamda kunda ngakpa yaubada imang leba kidamakta thawaina pontha bikraba laikhidraba athawa singi imang manungda sugunu kendra fair price sub agent association na jeng yauna nomage tangai phadana changba polam sing mateng pangkhrai sugunu kendra ge khorchan tabida pangthokiba tengbange polam sing piba aduda imang leba kidamakta thawaina pontha piduna Punsi Pikamna Kraba Laibak Tiba Togdok to the Lake Hidraba Sink Adu Sugunu Kendra Manung the Leba Kaksan Kuno Tongam Dagi N Gandhi Wango Pungzau Makong Dagi TS Naugtomba Pangandabi Dagi M Kisorjid Amadi Sugunu Dagi Y Siba KS Romario Amadi NG Nevigi Imung Manungda Mating Piba Aduda Sugunu Kendra
Fair Price of Agent Association ge luchikba and inausana megi tangkuntaret abati kunipan ge lonaba ingda sugunu amadi serauda ikang khangaudana leminari ba kukisingna landaraktuna nongmai kapsilakpadagi praja miyam pakhanaduna thawai hingnabalanjana khe Taudotugi maka tarakpa megi tangkunipan amadi kumapanda sugunugi lampamda magai kiyadagi lakpa khunngakpasing sangsinnarakhiba adugi manungdagi athopa manga yauna kumbi kendragi chaton popi lanpamda kund ngakpada lekhidraba victimgi family singda association ge maigidagi angamba tengbangi polam khara asi pijabane phongdokhe ngasi ayok hawam marak laurembam laikai dege livestream rajange mayamda sadul to the chanaba chanba atangba uchek asian coil changlakpadagi WCC da pau pirakpadagi WCC ge secretary Catherine Johnson Singha amadi Iroishemba Forest Beta Office ka loinana Manipur Zoological Garden ge director Sir Biramangonda Kusanari Soklaba Samakala Asi treatment Tauraba Matung Forest na Konba Mapamba Amada release Tauragani Hairi KSI Johnson Singhana Paumi Singda PAODAM Lakpada Yumlakta Wildlife Singbu Changjarakpada Hapit Pagi Mahuta Mari Lainaba Singda Miyamna Pau Pipit Agnaba Haiki Maitai Lipunbu Manipurda Hosek Toliba Irang Asi Toliba Militant Group Amani Haina National Media da Brenda Amadi Bablu Loitong Mamna Impam Yaudaba Maran Siduna Lub Asibulana Uhalibasi Maitai Lipuna Akan Mamonda Kandem Tawi Hiram Sigi Matangda Makoina Kudakta Sengdor Agnabasu Lub Asina Kangalagli Maitai Lipungi Taubu Enterprise Nangasi Tadro Pacherola Mana Hai Handak Social Media da Nimaichan Luang na Kudam Sangdam Yaudana Pondorakiba Wapamsu Yamna Lumna Lawi Azagumba Peti Politics Tauba Amati Ningtina Justification Taudana Luba Azagimingcha Tinaba Honaba Singbo Jackson Watam Lagli Jerona Sina Makata Duna Tungda Yumpam Yautaba Wapamda Yausan Danaba Nimaichan Luangbo Warning Pirak Bagaloina Tungda de Lub Azage Mingcha Tinaba Honarapa Sing Taduna Lairoi Warning Asibu Tabidrabadi Mahana Society Asagadamata Taramba Tabak Singka Amadi Halamane Haiba Kalaktaba Yai Maitai Lipuna Asi Maitai Singbo Mapanga Kakal Hanbada Thazaba Miyamge Moment Amane Amadi Manipur Bo Amata Oibagi Idea Bo Pukaleba Lup Amane Hainasu Jeron Sidapalli Haukiva Nabe Mege Tang Tarahumdege Hauna Sagangda Leba Hana PY College Oiramba Asida Central Forces Tangani Haiduna Central Forces Lakba Haurakpadagi Sagange Akoiba Mapam Singda Kundariba Maite Pangal Sagangda Kundariba Kom Zati Senge Yauna Wangu Sagang Kumbi Terakong Sabal Hautak Nauda Kong Wangu Sandang Kong Kuizumantabi Langobi Jarel Mangjing Pombikok Wangu Ahalub Itai Laikong Yauna Tungan Tungamba Mapam Kiadagi Lakpa Ima Maira Paibishingna Sagangda Central Force Tamba Yaroi Haina Sagang Bazada Wakam Mipam Pambaga Ngasi Thana Numit Nipani Shukre Kongzang Ngasigi Sadukama Oina Ngasi Kokomi Women to Winge Coordinator Ima Y Ladik Lemana Luchingduna Kokomi Assistant Coordinator Arketharaksana TH Kumu Lema W Luang Lema Yauna Sagang Kaithelda Laktuna Central Forces Tamba Yaning de Haiduna Sagang Kaithenda Ladiba Ima Singa Unaduna Makatana Kadita Wiyabage Haibage Matanda Kanana Kre Kokomi Women to Winge Coordinator Ima Y Ladik Lemana Pongdora Kibada BJP da Kariba MLA Shingna Homeland Matang Matang Talaklaga Bharat Ase Kangkong China Basin Bagi Tawonka Ama Soidana Laglani Bharat Sarkar Gyanta Bio Irang Laitaba Mapamda Amadi Nupi Angang Labor Jagada Central Forces Tambigano Maduna Hena Crime Kia Tolang Nabaki Machaka Mawaigani Mapalam Dagi Kuki Narco Terrorist Singna Changlaka Irang Tauriba Jingkong Jingyada Oina Central Forces Tambio Bharat Tugainaba Siliba Mio Shingbuna
dandi pidaba asi yamna laibak thibani maram maduna sakangda makhal amadagi Central Forces thamba yaroi haibasi kokomegi women to wing nasu chapsana leble haiki भारत सरकार जानता भी नुपी अंगांग मरकता सिपाही मैम थाजल लगा इरांग लेतबलम सिदा प्रॉब्लम मैम थोरक पदगी हंदकी नुंसीनन लेरंबा मफम दुदा कुकी मपानदगी लाकप टेररिस्टना होमलैंड एमएलए तारागना ताले भारत थुगाइबा होनाबदा मणिपुर की कांग तुमी परत था तरेट निपाल लेबा भारत सरकार की होम मिनिस्टर प्राइम मिनिस्टर भारत थुगाइबा मीबुना दंडी पीदबा alai taba maram kham da sipai khajam masidi sipai da ijan mangal wa haibag chat mana barse sipai lam na lok thok bi go nupi angang state government lo yara bharat sarkar mo yara nupi angang mar ka sipai khajam bai se problem lai gali khutak ta jan wa khan kar khandi hu wa hidana ngami sikta mapungo aina ladiba Bisnupur district ta ngami singge damakta khambiduna district fishery officer amathambiyo haina lauduna lakpadage handak kaisam dinishor bo district fishery officer oina tharakpada Bisnupur district fishery and allied cooperative development federation limited na thagapa phungdorakle ngasi Major Kholda Manipur press club da pangthopa paugi mifama bada Bisnupur district fishery and allied cooperative development federation limited ke president kaisam somena mahana hai Bisnupur district ase ngami singna namna leba mafam amani district ase da ngami singge damak khanbiba tangai phadaba lei adubu district fishery officer oiramba ilangba rameshona office sangnaina amadi matam chana karaktabana lamdam asomge ngami singda khudong sataba kaya mayona hale masana marampo oiraga district ase da ngami singge damak khanba office changnaina ka kadaba ngayokpada matautaba thabak tharomsing ningthina khangba officer ama thabiraknaba haizaduna lakhibane DFO Bisnupur oina amok tharakleba kaisam dinishona mamangda district asigi ngami singge damakta sakwathorang kaya paikhatuna lakhibane district asida ngagi mela fawa pangthuktuna ngami singge pothok hengat hanba hona khibane haukiba chahi lisingani kunithoige October ge tang kuntarukta ngagi mela pangthuktuna ngal lising kuntrataru chahunga homphoni thoi puthuktuna nga khwaidike hena puthokpa DFO ta khibane loinana haukiba chahi lisingani kumathoi kunithoi da ketination na district asida fishery officer oina leiringai da district asige nga ge pothok asi metric ton lising mapan chamanga marphuni thoi puthokna Manipur da nga ge pothok khwaidike yamna puthokpa district amasu oibangam ki haina officer asibu singthaki khanba district fishery officer ama thambinaba hajaduna lakpani ngasi ngami singi khallaga dainakna kaisam dineshwar ko district fishery officer Bisnupur oina thabirapni damakta honorable chief minister amasung honorable minister of fisheries go hanna thagat pungok seri Maharashtra ke Palghar district Baitana Turenda Sinmi Kuntongba Tagbot ama holakpada ibaida lupsan bagi thogdokta sinmi ani thiba khangdri haina police na hairi thogdokadu ngasi ayupung taruglom tabada thokibani JNPT Badodara Expressway project ke sarukama oina Turenda aduda thongkha ama sanaba company na sinmi sing adu tagbot ama da purakibani Duringi imai Europada bot ado mathamaka on kibadagi miyoi sing adu isingda tasinduna lokhibani miyoi tarani pandi kanbangamle aniti thiba khangdri mafamdugi miyoi sing amadi fishing community members singe matenga loinana thibagi thabak changsili haire Telangana ke Mainawat ke manung chanba kana kama midi da sagaleba indoor stadium pa ama kentharapagi thogdokta miyoi ani lekhidre amadi miyoi tara hena aso apan nangkre Rajendra Nagar police ke deputy commissioner Jagdish Reddy na haikebada haksang ka amadi phangle thiba phangdri miyoi aduge haksang atek akai maraktagi thibagi thabak kana authority na sangsille Soglabasing adu line nabagi damakta local hospital amada pukhakre rescue operation kana chathari indoor stadium pa aduge table tennis academy gi sarukta slap ama kintharak khibani hairi thodok adu
थोकपा मतमदा सिनमी तरामरी थबक सुदुना लई हाइरी जापान के निप्पॉन यूशेंड निक लाइनर चलाबा जहाज अमा हौती रेबल संगना फजन की बबो जापानीज गवर्नमेंट कना यानिंग दबा फोंदो की बगलोनना ईरान सऊदी अरेबिया अमसुंग को ओमान यावना फजिलिबा थादोर हलनबा मतेंग पांगनदबसु हाइक्रे जहाज अमदि मदुदे यावरिबा मियोइसिंगबो थादो हनबा इजराइल गा इपाव फाउनक्रे हौतिगसु डायरेक्ट वारी शानरे हाइना जापानीज प्राइम मिनिस्टर योको कामिकावाना फोंदोके मरी लेनबा लेबक सिंगसु वरी सनकने हाइनसु हाइके जहाज फजिंग किबगे थौदोपो इरानियन एक्ट ऑफ टेररिज्म ने हाइना इजराइल फोंदोके ईरान के फॉरेन अफेयर्स मिनिस्टर के वंगांगलोय नरसी कनानीना हाइकेबदा जहाज फजिंग किबगे थौदोकता ईरान के खुद याउदे हौते मिलिटरी के वंगांगलोय याहिया सरीना हाइकेबदा इंटरनेशनल कम्युनिटी ना रीजनल सिक्योरिटी अमदे स्टेबिलिटी के वाफमदा खलबदी मसिगे वाथोक चौथोहनबगे मौता इजराइल ना गाजा लंदारिबसे तोहंगदबनी हाइके हौजिक अरोइबदा मरोइबा पाउ अमने पिजरी राइस दी पैसेज हाइबसिदा निमित तरमंगानी चथरखिबा वर्कशॉप के डेमोन्स्ट्रेशन कम परफॉर्मेंस क्लासेस के थौरम ngasi मणिपुर के गवर्नर अनिशिया वीकेंड होदोखरे हराउथेल अमदी कोबासा विलेज अनिगे लोनबा कुकी खुल अमदा नोंमै कामनाबगी थौदोकता कुकी मिलिटेनी चिंगनबा मियोय अनि शिरे Mathematical and Statistical Method for Economic Analysis sahiba hiramda chayola masathagadaba faculty development program ngasidage hodokre loinana Brigadier Ningombam Hemchandrabu taramna okre Image PAODAM asigde matang asidaloijere ming tabiri besungbo amukan arjai